ꯍꯥꯠꯇꯣꯛꯄꯤꯔꯕ ꯅꯥꯒꯥ ꯑꯃꯒꯤ ꯂꯣꯏꯅꯕꯤꯗꯤ ꯖꯦꯅꯤꯝꯁꯇ ꯂꯥꯌꯦꯡꯈꯤꯕ ꯅꯨꯃꯤꯠ ꯐꯥꯎꯕ ꯀꯥꯎꯔꯝꯂꯤ꯫ ꯃꯄꯨꯔꯣꯏꯕ ꯐꯥꯈꯤꯕꯗꯅ "ꯑꯥꯏ ꯃꯤꯁ ꯌꯨ" ꯍꯥꯏ, ꯁꯤꯅ ꯐꯪꯂꯒꯅ ꯁ꯭ꯋꯔꯒꯗ ꯎꯅꯔꯁꯤ ꯍꯥꯏꯔꯛꯂꯤ꯫ ꯃꯃꯥꯡ ꯊꯥꯒꯤ 18ꯗ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯒꯥꯝꯅꯣꯝ ꯁꯔꯄꯩꯃꯅꯥ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯂꯥꯏꯔꯣꯟ ꯕꯥꯏꯐꯩ ꯈꯨꯜꯒꯤ ꯃꯐꯝ ꯑꯃꯗ ꯈꯨꯜ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯡꯅ ꯍꯥꯟꯅ ꯐꯥꯔꯕ ꯃꯇꯨꯡꯗ ꯃꯃꯤꯠ ꯑꯃꯁꯨꯡ ꯃꯈꯨꯠ ꯄꯨꯜꯂꯒ ꯀꯨꯀꯤ ꯇꯤꯑꯣꯔꯤꯁꯤꯡꯅ ꯁꯤꯟꯅꯕꯗꯒꯤ ꯄꯨꯔꯒ ꯆꯠꯈꯤꯕ ꯑꯄꯨꯟꯕ ꯅꯥꯒꯥ ꯃꯤꯆꯝ 19ꯒꯤ ꯃꯅꯨꯡꯗ ꯌꯥꯎꯈꯤꯕ ꯅꯥꯒꯥ ꯅꯨꯄꯥ 6ꯀꯤ ꯂꯣꯏꯅꯕꯤꯁꯤꯡꯅ ꯃꯈꯣꯏ 6ꯀꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯈꯪꯗ꯭ꯔꯤꯉꯩꯗ ꯅꯦ ꯇꯥꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯂꯝꯂꯕꯁꯨ ꯃꯈꯣꯏ 6ꯄꯨ ꯃꯤꯍꯥꯠꯊꯤꯅ ꯍꯥꯠꯂꯒ ꯊꯝꯂꯝꯂꯦ ꯍꯥꯏꯗꯨꯅ ꯀꯝꯕꯥꯏꯟ ꯐꯣꯔꯁꯅ ꯈꯨꯜ ꯑꯁꯤꯒꯤ ꯃꯐꯝ ꯑꯃꯗꯒꯤ ꯔꯤꯀꯣꯚꯔ ꯇꯧꯔꯛꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯆꯝ 6ꯀꯤ ꯂꯣꯏꯅꯕꯤꯁꯤꯡꯒ ꯃꯍꯧꯁꯥꯒꯨꯝꯅ ꯏ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯗ꯭ꯔꯤ꯫ ꯃꯈꯣꯏ 6ꯀꯤ ꯂꯣꯏꯅꯕꯤꯁꯤꯡ ꯃꯆꯥ ꯃꯁꯨꯁꯤꯡ ꯈꯛꯇ ꯅꯠꯇꯅ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯈꯥꯟ ꯈꯨꯜꯗ ꯂꯩꯕ ꯆꯔꯆ ꯑꯃꯗ ꯍꯥꯡꯕ ꯔꯤꯂꯤꯞ ꯀꯦꯝꯞꯅ ꯁꯪꯖꯐꯝ ꯂꯧꯔꯛꯂꯤꯕ ꯀꯣꯟꯁꯥ ꯈꯨꯜꯒꯤ ꯃꯤꯑꯣꯏ ꯑꯌꯥꯝꯕ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯂꯥꯡꯇꯛꯅꯗꯨꯅ ꯂꯩꯔꯛꯄꯗꯒꯤ ꯅꯤꯡꯊꯤꯖꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯉꯝꯗ꯭ꯔꯤ꯫ ꯄꯥꯁꯇꯔ 2 ꯌꯥꯎꯅ ꯅꯥꯒꯥ ꯃꯤꯆꯝ 6 ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯕ ꯃꯇꯨꯡ ꯅꯨꯃꯤꯠ 9ꯅꯤ ꯁꯨꯔꯛꯄ ꯃꯦ 10, 2016ꯇ ꯃꯈꯣꯏ 6ꯀꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯔꯤꯚꯔꯦꯟꯗ ꯗꯣꯛꯇꯔ ꯇꯤ.ꯍꯩꯆ. ꯃꯅꯨꯒꯤ ꯂꯣꯏꯅꯕꯤ ꯀꯁ꯭ꯌꯥꯛ ꯂꯨꯡꯂꯤꯌꯨ ꯃꯤꯗꯤꯌꯥ ꯑꯃꯒ ꯅꯤꯡꯊꯤꯖꯅ ꯋꯥꯔꯤ ꯁꯥꯅꯈꯤ꯫ ꯃꯄꯨꯔꯣꯏꯕ ꯌꯥꯎꯅ ꯃꯤꯑꯣꯏ 6 ꯃꯃꯤꯠ ꯑꯃꯁꯨꯡ ꯃꯈꯨꯠ ꯄꯨꯜꯂꯒ ꯒꯥꯔꯤꯗ ꯍꯥꯞꯈꯤꯕꯗꯒꯤ ꯄꯨꯈꯤꯕ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯤꯠꯃꯥꯡꯃꯛꯇꯗꯅꯤ ꯍꯥꯏꯗꯨꯅ ꯐꯥꯎꯕ ꯄꯥꯎꯗꯝꯅꯈꯤ꯫ ꯃꯤꯗꯤꯌꯥ ꯑꯃꯅ ꯍꯥꯏꯕꯗꯒꯤ ꯃꯍꯥꯛ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯄꯤꯛꯂꯤꯕꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤꯅ ꯅꯝꯃꯤꯟꯅꯕ ꯐꯣꯇꯣ ꯐꯥꯎꯕ ꯄꯤꯔꯛꯈꯤ꯫ ꯃꯄꯨꯔꯣꯏꯕ ꯌꯥꯎꯅ ꯃꯈꯣꯏ 6ꯄꯨ ꯑꯊꯨꯕ ꯃꯇꯝꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯥꯗꯣꯛꯄꯤꯔꯛꯎ ꯍꯥꯏꯅꯁꯨ ꯑꯥꯄꯤꯜ ꯇꯧꯔꯛꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯎ ꯅꯨꯄꯥꯒꯤ ꯀꯣꯟꯁꯥ ꯈꯨꯜꯗ ꯄꯥꯡꯊꯣꯛꯄ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝ ꯌꯥꯎꯔꯨꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯃꯄꯨꯔꯣꯏꯕ ꯌꯥꯎꯅ ꯅꯥꯒꯥ ꯅꯨꯄꯥ 6 ꯐꯥꯈꯤꯕ ꯊꯧꯗꯣꯛꯀꯤ ꯃꯇꯥꯡꯗ ꯈꯛꯇ ꯅꯠꯇꯅ ꯃꯍꯥꯛ ꯌꯥꯎꯅ ꯆꯍꯤ 2 ꯈꯛꯇ ꯉꯥꯏꯔꯤꯕꯤ ꯑꯃ ꯌꯥꯎꯅ ꯅꯨꯄꯤ 12ꯁꯨ ꯀꯨꯀꯤ ꯅꯨꯄꯤꯁꯤꯡꯅ ꯐꯥꯔꯕ ꯃꯇꯨꯡꯗ ꯃꯃꯤꯠ ꯑꯃꯁꯨꯡ ꯃꯈꯨꯠ ꯄꯨꯜꯂꯒ ꯀꯨꯀꯤ ꯇꯤꯑꯣꯔꯤꯁ ꯈꯨꯠꯄꯨ ꯑꯃꯗ ꯁꯤꯟꯅꯈꯤꯕꯗꯒꯤ ꯃꯦ 15ꯒꯤ ꯑꯌꯨꯛꯇ ꯃꯌꯨꯝ ꯌꯧꯔꯛꯈꯤꯕ ꯐꯥꯎꯕꯒꯤ ꯄꯥꯎꯗꯝꯁꯨ ꯃꯤꯗꯤꯌꯥ ꯑꯁꯤꯗ ꯐꯣꯡꯗꯣꯔꯛꯈꯤꯕꯅꯤ꯫ ꯃꯍꯥꯛ ꯌꯥꯎꯅ ꯅꯨꯄꯤ 12 ꯊꯥꯗꯣꯔꯛꯂꯕꯁꯨ ꯃꯄꯨꯔꯣꯏꯕ ꯌꯥꯎꯅ ꯅꯥꯒꯥ ꯃꯤꯆꯝ 6ꯀꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯈꯪꯂꯛꯇꯕꯗꯒꯤ ꯃꯍꯥꯛꯀꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯔꯝꯗ "ꯑꯥꯏ ꯂꯚ ꯌꯨ ꯑꯦꯟ ꯑꯥꯏ ꯃꯤꯁ ꯌꯨ, ꯑꯥꯏ ꯋꯥꯟꯠ ꯇꯨ ꯁꯤ ꯌꯣꯔ ꯁ꯭ꯃꯥꯏꯂꯤꯡ ꯐꯦꯁ ꯑꯦꯒꯦꯟ ꯃꯥꯏ ꯍꯕꯤꯕ" ꯍꯥꯏꯕ ꯋꯥꯍꯩꯁꯤꯡꯒ ꯂꯣꯏꯅꯅ ꯃꯄꯨꯔꯣꯏꯕꯅ ꯍꯤꯡꯂꯤꯉꯩꯒꯤ ꯐꯣꯇꯣ ꯑꯞꯂꯣꯗ ꯇꯧꯔꯛꯈꯤ꯫ ꯃꯁꯤ ꯈꯛꯇ ꯅꯠꯇꯅ ꯃꯄꯨꯔꯣꯏꯕꯅ ꯍꯤꯡꯂꯤꯉꯩꯗ ꯃꯍꯥꯛ ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯤ ꯑꯅꯤꯒ ꯂꯣꯏꯅꯅ ꯃꯔꯤ ꯄꯨꯟꯅ ꯅꯝꯃꯤꯟꯅꯈꯤꯕ ꯐꯣꯇꯣ ꯑꯃꯁꯨ ꯑꯞꯂꯣꯗ ꯇꯧꯔꯛꯇꯨꯅ "ꯏꯂꯤ ꯅ꯭ꯌꯨꯁ ꯄꯥꯄꯥ ꯇꯨ ꯃꯤꯁ ꯊ꯭ꯌꯨꯌꯦ ꯇꯤꯌꯨ ꯀꯞꯕꯝ ꯃꯦ ꯑꯇꯨ ꯗꯦ ꯗꯦꯟ ꯂꯣ ꯇꯤꯌꯣꯂꯣ ꯃꯦꯛꯗꯨꯏ ꯅ꯭ꯌꯨ ꯃꯦꯛꯗꯨꯏ ꯇꯨ ꯍꯤꯌꯥꯡ ꯕꯣꯃꯥꯛ ꯖꯤꯎ ꯀꯥꯀꯤ ꯍꯥꯏꯌꯦ ꯍꯥꯏꯕ ꯋꯥꯐꯝꯒ ꯂꯣꯏꯅꯅ ꯑꯞꯂꯣꯗ ꯇꯧꯔꯛꯈꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯊꯃꯣꯏ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯕꯗꯤ ꯃꯄꯨꯔꯣꯏꯕ ꯌꯥꯎꯅ ꯅꯥꯒꯥ ꯃꯤꯆꯝ 6ꯀꯤ ꯍꯛꯆꯥꯡ ꯃꯦ 10, 2016ꯇ ꯃꯈꯣꯏꯕꯨ ꯐꯥꯗꯨꯅ ꯄꯨꯈꯤꯕ ꯂꯥꯏꯔꯣꯟ ꯕꯥꯏꯐꯩꯒꯤ ꯈꯨꯜꯒꯤ ꯃꯐꯝ ꯑꯃꯗꯒꯤ ꯃꯤꯍꯥꯠꯊꯤꯅ ꯍꯥꯠꯂꯝꯂꯕ ꯃꯇꯨꯡꯗ ꯐꯪꯂꯦ ꯍꯥꯏꯅ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯕ ꯃꯇꯨꯡꯗꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯔꯦꯚꯔꯦꯟꯗ ꯗꯣꯛꯇꯔ ꯇꯤ.ꯍꯩꯆ. ꯃꯅꯨꯒꯤ ꯂꯣꯏꯅꯕꯤ ꯀꯁ꯭ꯌꯥꯛ ꯂꯨꯡꯂꯤꯌꯨꯅ ꯃꯍꯥꯛꯀꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯔꯝꯗ "ꯁꯤ ꯌꯨ ꯏꯟ ꯍꯦꯚꯦꯟ ꯃꯥꯏ ꯍꯕꯤꯕ, ꯑꯥꯏ ꯂꯚ ꯌꯨ ꯑꯦꯟ ꯑꯥꯏ ꯋꯤꯜ ꯕꯤ ꯃꯤꯁꯤꯡ ꯌꯨ" ꯍꯥꯏꯕ ꯋꯥꯍꯩꯁꯤꯡꯒ ꯂꯣꯏꯅꯅ ꯃꯄꯨꯔꯣꯏꯕꯅ ꯍꯤꯡꯂꯤꯉꯩꯗ ꯃꯍꯥꯛꯀ ꯅꯝꯃꯤꯟꯅꯈꯤꯕ ꯐꯣꯇꯣ ꯑꯞꯂꯣꯗ ꯇꯧꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯥ ꯑꯁꯤꯒꯤ 22ꯗ ꯄꯥꯡꯊꯣꯛꯅꯈꯤꯕ ꯐꯥꯗꯔꯁ ꯗꯦꯒꯤ ꯃꯔꯤ ꯂꯩꯅꯅ ꯑꯃꯨꯛ ꯍꯟꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯅ ꯍꯤꯡꯂꯤꯉꯩꯒꯤ ꯐꯣꯇꯣꯒ ꯀꯣꯟꯅꯅ "If you are with us, our daughter Elizabeth will be the first person to wish you Happy Father's Day. But today, we miss you because this Father's Day is the saddest day for me and for your two daughters, and I have no word to say your daughters, and I miss you so much and love you" haibu wahayising upload tarakhi. Sairak-sida Lairon Baifei Kuki Kulda Fajan Punsilaba matungna puduna satkibagi thaudok thokkiba numitagi hauraduna Makhan Kulgi Sarsta Hangwa Relief Camp na sangjapam larokliba Konsa Kulgi Kunjasingi manungna yauriba Paru Nupi Taraga Nithuigi manungdagi makhoi taru ahan boina tha asigi taraga mapangi numidang wairam Jenims ta pukalaktuna laikanakhi. Makhoi ayamba layengsang asigi psychiatric ward admit tawduna layengki. Mathangda atopa nupi 10 amasung mathang pukalaktuna puna nupi 10 laikanakhi. Layengsang asida laikanaribisingi manungda laikidraba Reverend Dr. Dilip Thiyomaigi loinabi amasung maki sahi ani khakta ngairibi masanupa yauna Reverend Dr. Manu Thiyomaigi loinabi Kasyak Lungliyu sei 19 siyawki.
ꯑꯗꯨꯕꯨ ꯅꯍꯥꯟ ꯖꯦꯅꯤꯝꯁꯇ ꯂꯥꯌꯦꯡꯂꯛꯈꯤꯕ ꯅꯨꯄꯤꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯃꯈꯣꯏ 8 ꯗꯤꯁꯆꯥꯔꯖ ꯇꯧꯈꯤꯕꯗꯒꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯤꯗꯤꯌꯥ ꯑꯁꯤꯅ ꯗꯤꯁꯆꯥꯔꯖ ꯇꯧꯔꯛꯂꯕꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯗ ꯃꯍꯥꯛ ꯌꯥꯎꯅ ꯃꯤꯑꯣꯏ ꯀꯌꯥ ꯗꯤꯁꯆꯥꯔꯖ ꯇꯧꯔꯛꯂꯕꯒꯤ ꯀꯔꯤ ꯅꯨꯃꯤꯠꯇ ꯇꯧꯔꯛꯄꯅꯣ ꯑꯃꯁꯨꯡ ꯖꯦꯅꯤꯝꯁꯇꯅ ꯀꯌꯥ ꯂꯩꯍꯧꯔꯤꯕꯒꯤ ꯍꯪꯂꯨꯕꯗ ꯉꯔꯥꯡꯗꯤ ꯗꯦꯠ ꯀꯌꯥꯅꯣ ꯍꯥꯏꯗꯨꯅ ꯃꯤꯗꯤꯌꯥꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯛꯈꯤꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ 8 ꯗꯤꯁꯆꯥꯔꯖ ꯇꯧꯔꯛꯈꯤꯕꯗꯨ ꯅꯍꯥꯟ ꯑꯣꯏꯒꯗ꯭ꯔꯥ ꯑꯃꯁꯨꯡ ꯉꯔꯥꯡ ꯑꯣꯏꯒꯗ꯭ꯔꯥ ꯀꯣꯛ ꯑꯁꯤꯗ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯤ ꯑꯗꯨꯕꯨ ꯖꯦꯅꯤꯝꯁꯇꯗꯤ ꯃꯈꯣꯏ 9 ꯂꯩꯍꯧꯔꯤ ꯍꯥꯏꯔꯛꯈꯤ ꯖꯦꯅꯤꯝꯁꯇꯒꯤ ꯗꯤꯁꯆꯥꯔꯖ ꯇꯧꯔꯛꯄ ꯂꯥꯌꯦꯡꯂꯛꯈꯤꯕ ꯗꯣꯛꯇꯔꯁꯤꯡꯅ ꯀꯔꯤ ꯀꯔꯝꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯤꯡ ꯃꯈꯥ ꯇꯥꯅ ꯆꯥꯅꯕ ꯑꯦꯗꯚꯥꯏꯁ ꯇꯧꯔꯛꯄꯒꯤ ꯍꯪꯂꯨꯕꯗ ꯇꯦꯕ꯭ꯂꯦꯠ ꯉꯥꯛꯇ ꯃꯈꯜ 3 ꯃꯈꯥ ꯇꯥꯅ ꯆꯥꯅꯅꯕ ꯄꯤꯔꯛꯈꯤ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯗꯤꯁꯆꯥꯔꯖ ꯇꯧꯔꯛꯂꯕꯁꯨ ꯏꯁꯥꯒꯤ ꯈꯨꯜ ꯀꯣꯟꯁꯥꯀꯨꯜꯗ ꯃꯍꯧꯁꯥꯒꯨꯝꯅ ꯍꯟꯖꯤꯟꯗꯨꯅ ꯂꯩꯕ ꯐꯪꯗ꯭ꯔꯤ ꯃꯈꯥꯟꯒꯤ ꯆꯔꯆꯇ ꯍꯪꯕ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯔꯛꯂꯤ ꯍꯥꯏꯔꯛꯈꯤ ꯀꯦꯝꯞ ꯑꯁꯤꯗꯗꯤ ꯄꯨꯟꯅ ꯅꯨꯄꯤ ꯑꯉꯥꯡ ꯌꯥꯎꯅ ꯃꯤꯑꯣꯏ ꯀꯌꯥ ꯂꯩꯕꯒꯦ ꯑꯃꯁꯨꯡ ꯆꯪꯖꯐꯝ ꯂꯧꯔꯤꯕ ꯄꯨꯝꯅꯃꯛ ꯀꯣꯟꯁꯥꯀꯨꯜꯒꯤ ꯃꯤꯑꯣꯏ ꯉꯥꯛꯇꯔ ꯍꯪꯂꯨꯕꯗ ꯍꯣꯏ ꯀꯣꯟꯁꯥꯀꯨꯜꯒꯤ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏ 140ꯒꯤ ꯃꯊꯛꯇ ꯂꯩꯔꯤ ꯃꯤꯑꯣꯏ ꯈꯔꯗꯤ ꯆꯔꯆꯀꯤ ꯑꯣꯐꯤꯁꯅꯆꯤꯡꯕꯒꯤ ꯀꯥꯁꯤꯡꯗ ꯂꯩꯕ ꯌꯥꯎꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯆꯔꯆ ꯃꯅꯨꯡꯗ ꯑꯆꯧꯕ ꯍꯣꯜ ꯑꯁꯤꯗ ꯄꯨꯂꯞ ꯇꯨꯝꯂꯤ ꯍꯥꯏꯔꯛꯈꯤ ꯂꯩꯐꯝ ꯆꯥꯐꯝ ꯈꯨꯗꯣꯡꯆꯥꯕ ꯋꯥꯠꯄꯗꯒꯤ ꯃꯍꯥꯛꯀꯤ ꯃꯆꯥꯁꯤꯡ ꯑꯇꯣꯞꯄ ꯃꯐꯝꯗ ꯂꯩꯕ ꯈꯪꯅ ꯆꯥꯟꯅꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯌꯨꯝꯗ ꯊꯝꯂꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯈꯤ ꯃꯤꯌꯥꯊꯤꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯕ ꯅꯥꯒꯥ ꯃꯤꯆꯝ 6ꯀꯤ ꯂꯣꯏꯅꯕꯤꯁꯤꯡꯒꯤ ꯌꯥꯎꯅ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤꯗ ꯆꯪꯖꯐꯝ ꯂꯧꯔꯛꯂꯤꯕ ꯀꯣꯟꯁꯥꯀꯨꯜꯒꯤ ꯈꯨꯟꯖꯥꯁꯤꯡꯒꯤ ꯐꯤꯚꯝ ꯎꯕꯗ ꯊꯃꯣꯏ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯔꯝꯈꯤ ꯉꯔꯥꯡ ꯐꯥꯎꯕꯗ ꯃꯈꯣꯏꯒꯤ ꯆꯥꯅ ꯊꯛꯅꯕꯗꯤ ꯀꯗꯥꯏꯗꯒꯤ ꯃꯇꯧ ꯀꯔꯝꯅ ꯆꯥꯔꯤꯕꯒꯦ ꯍꯥꯏꯅ ꯍꯪꯂꯨꯕꯗ ꯃꯤꯌꯥꯝ ꯑꯃꯁꯨꯡ ꯃꯤꯌꯥꯝꯒꯤ ꯂꯨꯞꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯗꯒꯤ ꯆꯥꯔꯤ ꯊꯛꯂꯤ ꯍꯥꯏꯅꯁꯨ ꯈꯨꯝꯃꯛꯈꯤ ꯍꯥꯏꯔꯤ ꯄ꯭ꯔꯤꯌꯥꯁ ꯅꯤꯠ ꯕꯥꯏꯑꯣꯂꯣꯖꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯨꯡꯉꯥꯏꯔꯕ ꯄꯥꯎꯖꯦꯜ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ NTA NEET UG 2027 NTA NEET UG ꯐꯥꯎꯟꯗꯦꯁꯟ ꯀꯣꯔꯁ ꯊꯥ 9 ꯑꯃꯁꯨꯡ ꯊꯥ 6ꯀꯤ ꯃꯊꯪꯁꯤꯠ ꯑꯌꯨꯛ ꯄꯨꯡ 5 ꯑꯃꯁꯨꯡ ꯑꯌꯨꯛ ꯄꯨꯡ 6ꯇꯒꯤ ꯂꯥꯛꯂꯤꯕ ꯖꯨꯟꯒꯤ ꯇꯥꯡ 18ꯗꯒꯤ ꯀ꯭ꯂꯥꯁ ꯍꯧꯖꯔꯛꯀꯅꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯤꯕ ꯄꯥꯎ ꯑꯃꯅ NEET ꯕꯥꯏꯑꯣꯂꯣꯖꯤ ꯇꯥꯛꯄꯗ ꯆꯍꯤ 10 ꯍꯦꯟꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯕ ꯃꯁꯤꯗ ꯅꯠꯇꯅ ꯐꯣꯔꯃꯔ ꯒꯦꯁꯠ ꯐꯦꯀꯜꯇꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯕꯥꯏꯑꯣꯇꯦꯛꯅꯣꯂꯣꯖꯤ ꯑꯃꯁꯨꯡ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯂꯥꯏꯐ ꯁꯥꯏꯟꯁꯀꯤ MUꯒꯤ ꯑꯣꯖꯥꯁꯤꯡꯅ ꯇꯥꯛꯄꯤ ꯇꯝꯕꯤꯒꯗꯧꯔꯤ ꯃꯁꯤꯗ ꯅꯠꯇꯅ ꯑꯍꯦꯟꯕ ꯈꯨꯗꯣꯡꯆꯥꯕ ꯈꯔ ꯄꯜꯂꯕꯗ IDPꯁꯤꯡꯒꯤ ꯐ꯭ꯔꯤ ꯀ꯭ꯂꯥꯁꯦꯁꯇ ꯅꯠꯇꯅ ꯀ꯭ꯂꯤꯌꯔ ꯕꯦꯁꯤꯛ ꯀꯟꯁꯦꯞ ꯏꯖꯤ ꯃꯦꯃꯣꯔꯤ ꯇ꯭ꯔꯤꯛꯁ ꯔꯤꯒꯨꯂꯔ ꯇꯦꯁꯠ ꯁꯤꯔꯤꯖ PYQ ꯑꯦꯅꯥꯂꯤꯁꯤꯁꯅꯤ ꯃꯁꯤꯗ ꯅꯠꯇꯅ ꯁꯥꯇ꯭ꯔꯤꯁꯤꯡꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯍꯣꯁꯇꯦꯜ ꯐꯦꯁꯤꯂꯤꯇꯤꯁꯨ ꯊꯝꯖꯔꯤ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ ꯍꯧꯖꯃꯛ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯛꯎ ꯑꯩꯈꯣꯏꯒꯤ ꯇꯦꯂꯤꯐꯣꯟ ꯅꯝꯕꯔꯗꯤ 7005534385 ꯅꯠꯇ꯭ꯔꯒꯅ 7005376151ꯅꯤ ꯋꯥꯔꯜ ꯀꯞ ꯌꯦꯡꯃꯤꯟꯅꯕ ꯃꯁꯜ ꯁꯥꯎꯅꯔꯛꯄꯗꯒꯤ ꯌꯣꯠꯆꯩꯅ ꯀꯟꯕꯗ ꯑꯃ ꯁꯣꯛꯂꯤ US ꯀꯦꯅꯥꯗꯥ ꯑꯃꯁꯨꯡ ꯃꯦꯛꯁꯤꯀꯣꯅ ꯄꯨꯟꯅ ꯌꯨꯝꯕꯨ ꯑꯣꯏꯗꯨꯅ ꯆꯠꯊꯔꯛꯂꯤꯕ FIFA ꯋꯥꯔꯜ ꯀꯞ 2026ꯒꯤ ꯃꯦꯠꯆꯤꯡ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯌꯦꯡꯃꯤꯟꯅꯅꯕ ꯃꯁꯦꯜ ꯐꯥꯒꯤ ꯇꯧꯅꯔꯝꯕꯗꯒꯤ ꯁꯥꯎꯅꯔꯛꯇꯨꯅ ꯑꯃꯅ ꯑꯃꯗ ꯑꯣꯟꯁꯤꯟꯅꯗꯨꯅ ꯌꯣꯠꯆꯩꯅ ꯀꯟꯕꯗ ꯃꯤꯑꯣꯏ ꯑꯃ ꯁꯣꯛꯇꯨꯅ ꯂꯩꯈꯠꯅꯈ꯭ꯔꯦ ꯊꯧꯗꯣꯛ ꯑꯁꯤ ꯅꯍꯥꯟ ꯅꯨꯃꯤꯗꯥꯡ ꯑꯃꯁꯨꯡ ꯉꯔꯥꯡ ꯑꯌꯨꯛꯀꯤ ꯂꯣꯟꯅꯕ ꯅꯣꯡꯌꯥꯏ ꯃꯇꯨꯡ ꯄꯨꯡ 3 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯀꯛꯆꯤꯡ ꯄꯥꯖꯤ ꯂꯩꯀꯥꯏꯗ ꯂꯩꯕ CA ꯀ꯭ꯂꯕꯇ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯁꯣꯛꯂꯕ ꯃꯤꯑꯣꯏꯗꯨꯒꯤ ꯃꯃꯤꯡ ꯀꯛꯆꯤꯡ ꯅꯤꯡꯊꯧ ꯂꯩꯀꯥꯏꯗꯒꯤ ꯌꯦꯟꯗ꯭ꯔꯦꯝꯕꯝ ꯙꯔꯃꯗꯥꯁ 39 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯋꯥꯏ ꯏꯕꯣꯆꯧꯕ ꯀꯧꯏ ꯃꯍꯥꯛꯄꯨ ꯃꯀꯣꯛꯇ ꯌꯣꯠꯆꯩꯅ ꯀꯜꯂꯤꯕ ꯃꯤꯑꯣꯏꯗꯨꯒꯤ ꯃꯃꯤꯡꯅ ꯀꯛꯆꯤꯡ ꯈꯨꯟꯌꯥꯏ ꯈꯣꯡꯅꯥꯡ 3 ꯐꯥꯡꯕꯗꯒꯤ ꯄꯨꯈ꯭ꯔꯝꯕꯝ ꯙ꯭ꯔꯨꯕ 85 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ P ꯃꯅꯤꯍꯥꯔ ꯀꯧꯏ ꯍꯥꯏꯔꯤ ꯋꯥꯔꯜ ꯀꯞꯀꯤ ꯃꯦꯆ ꯌꯦꯡꯂꯕ ꯃꯇꯨꯡ ꯙꯔꯃꯗꯥꯁꯅ ꯀ꯭ꯂꯕꯀꯤ ꯁꯪꯂꯦꯟꯗ ꯇꯨꯝꯂꯤꯉꯩꯗ ꯙ꯭ꯔꯨꯕ ꯂꯥꯛꯇꯨꯅ ꯌꯣꯠꯆꯩꯅ ꯀꯜꯂꯝꯕꯅꯤ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯙꯔꯃꯗꯥꯁꯀꯤ ꯀꯣꯛꯀꯤ ꯁꯔꯨꯛꯇ ꯈꯔ ꯁꯣꯛꯄꯗꯒꯤ ꯀꯛꯆꯤꯡꯒꯤ CICꯗ ꯄꯨꯈꯠꯇꯨꯅ ꯂꯥꯌꯦꯡꯈꯤ ꯃꯍꯥꯛꯀꯤ ꯐꯤꯚꯝ ꯈꯨꯗꯣꯡꯊꯤꯕꯒꯤ ꯋꯥꯡꯃꯗ ꯂꯩꯔꯤ ꯍꯥꯏꯔꯤ ꯗꯤꯄꯨꯇꯤ CM ꯅꯦꯝꯆꯥ ꯀꯤꯄꯦ ꯂꯧꯊꯣꯛ ꯑꯃꯁꯨꯡ ꯁꯨ ꯑꯦꯕ꯭ꯔꯣꯒꯦꯠ ꯇꯧꯒꯗꯕꯅꯤ ꯍꯥꯏꯗꯨꯅ UNCꯅ ꯅꯥꯒꯥ ꯂꯨꯞ ꯑꯅꯤꯒ ꯄꯨꯟꯅ ꯃꯣꯗꯤꯗ ꯋꯥꯀꯠꯈ꯭ꯔꯤ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯚꯝ ꯑꯁꯤ ꯃꯍꯧꯁꯥꯒꯤ ꯐꯤꯚꯝ ꯑꯃ ꯑꯣꯏꯅ ꯂꯧꯕ ꯌꯥꯔꯣꯏ ꯍꯥꯏꯔꯗꯨꯅ ꯌꯨꯅꯤꯌꯟ ꯂꯩꯉꯥꯛꯅ ꯄꯣꯂꯤꯇꯤꯀꯦꯜ ꯑꯃꯁꯨꯡ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯄꯤꯕ ꯑꯌꯥꯕꯁꯤꯡꯒꯤ ꯃꯇꯨꯡꯏꯟꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯒꯤ ꯅꯥꯒꯥ ꯑꯦꯔꯤꯌꯥꯁꯤꯡꯗ ꯃꯥꯌꯣꯛꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯀꯣꯛꯍꯟꯅꯅꯕ ꯃꯤꯠꯌꯦꯡ ꯆꯪꯒꯗꯕꯅꯤ ꯍꯥꯏꯅ ꯌꯨꯅꯥꯏꯇꯦꯗ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜ UNCꯒꯤ ꯗꯦꯜꯂꯤꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯂꯩꯉꯥꯛꯀꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯈ꯭ꯔꯤ ꯉꯔꯥꯡ ꯅ꯭ꯌꯨ ꯗꯦꯜꯂꯤꯒꯤ ꯄ꯭ꯔꯦꯁ ꯀ꯭ꯂꯕ ꯑꯣꯐ ꯏꯟꯗꯤꯌꯥꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝꯗ ꯋꯥꯐꯝ ꯑꯁꯤ UNCꯒꯤ ꯁꯤꯅꯤꯌꯔ ꯂꯤꯗꯔꯁꯤꯡꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯁꯤ NGLRHO ꯕꯥꯔꯩꯌꯣ ꯁꯠꯁꯪ ꯁꯝꯁꯟ ꯔꯦꯃꯦ AC ꯊꯣꯠꯁꯣ KS ꯄꯣꯜꯂꯤꯌꯣ ꯑꯃꯁꯨꯡ S ꯑꯗꯥꯅꯤꯅ ꯂꯣꯏꯁꯤꯟꯈꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ UNCꯅ ꯅꯥꯒꯥ ꯋꯨꯃꯦꯟꯁ ꯌꯨꯅꯤꯌꯟ ꯑꯃꯁꯨꯡ ꯑꯣꯜ ꯅꯥꯒꯥ ꯁ꯭ꯇꯨꯗꯦꯟꯠ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯅꯤꯄꯨꯔ ꯑꯟꯁꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯄꯨꯟꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯄꯤꯁꯤꯟꯈꯤ ꯍꯥꯏꯅꯁꯨ ꯅꯦꯁꯅꯦꯜ ꯃꯤꯗꯤꯌꯥꯒꯤ ꯄꯥꯎꯁꯤꯡꯗ ꯐꯣꯡꯗꯣꯛꯈꯤ
UNCꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯗꯤꯜꯂꯤꯗ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔꯁꯤꯡ CSO ꯂꯨꯆꯤꯡꯕꯁꯤꯡ ꯑꯃꯁꯨꯡ ꯋꯨꯃꯦꯟ ꯒ꯭ꯔꯨꯞꯁꯤꯡ ꯌꯥꯎꯅ ꯄꯤꯁ ꯑꯦꯛꯇꯤꯚꯤꯁꯁꯤꯡ ꯎꯅꯔꯦ ꯍꯥꯏꯔꯗꯨꯅ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯋꯥꯊꯣꯛꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯅꯥꯒꯥ ꯃꯤꯌꯥꯝꯒꯤ ꯐꯤꯚꯝ ꯁꯟꯗꯣꯛꯅ ꯇꯥꯛꯈꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯅ ꯅꯥꯒꯥ ꯑꯦꯔꯤꯌꯥꯁꯤꯡ ꯁꯣꯛꯍꯜꯂꯛꯄꯗꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯀꯣꯅꯨꯡꯗ ꯃꯅꯤꯄꯨꯔꯒꯤ ꯅꯥꯒꯥ ꯂꯨꯆꯤꯡꯕꯁꯤꯡꯅ ꯅꯦꯁꯅꯦꯜꯒꯤ ꯊꯥꯛꯇ ꯄꯥꯡꯊꯣꯛꯄ ꯑꯍꯥꯟꯕ ꯄꯥꯎꯒꯤ ꯃꯤꯐꯝꯅꯤ ꯍꯥꯏꯔꯗꯨꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯃꯅꯤꯄꯨꯔ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤ ꯍꯛꯊꯦꯡꯅꯅ ꯅꯥꯒꯥ ꯃꯤꯆꯝ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩꯗ ꯁꯤꯡꯅꯕ ꯊꯧꯑꯣꯡꯁꯤꯡꯅꯤ꯫ ꯃꯁꯤꯅ ꯃꯤꯌꯥꯝꯅ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ ꯂꯩꯉꯥꯛꯄꯨ ꯊꯥꯖꯅꯔꯤ꯫ ꯊꯥꯗꯧ ꯁꯔꯆ ꯂꯨꯆꯤꯡꯕ 3 ꯍꯥꯠꯈꯤꯕ ꯊꯧꯗꯣꯛꯀꯤ ꯃꯇꯨꯡꯗ UNCꯅ ꯅꯥꯒꯥ ꯃꯤꯆꯝ ꯀꯨꯟꯂꯣꯝ ꯐꯥꯖꯤꯟꯈꯤꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕꯗꯨꯁꯨ ꯌꯦꯡꯁꯤꯜꯂꯨꯔꯦ ꯍꯥꯏꯔꯗꯨꯅ ꯃꯃꯥꯡ ꯊꯥꯒꯤ 15ꯗ ꯃꯤꯆꯝ 14 ꯊꯥꯗꯣꯔꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯂꯦꯝꯍꯧꯔꯤꯕ ꯃꯤꯆꯝ 6ꯇꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯥꯗꯣꯛꯄꯤꯔꯛꯅꯕ ꯑꯄꯤꯜ ꯇꯧꯕꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇꯁꯨ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡ ꯄꯥꯡꯈꯤ꯫ ꯂꯣꯏꯅꯅ ꯊꯥ ꯑꯁꯤꯒꯤ 8ꯗ UNCꯒꯤ ꯍꯣꯠꯅꯖꯃꯟꯗꯒꯤ ꯅꯥꯒꯥ ꯚꯤꯂꯦꯖ ꯒꯥꯔꯗꯁꯤꯡꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯛꯄ ꯀꯨꯀꯤ 13 ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯌꯦꯡꯗꯨꯅ ꯊꯥꯗꯣꯛꯈ꯭ꯔꯕꯁꯨ ꯊꯪꯅꯕ ꯅꯨꯃꯤꯠ ꯊꯥ ꯑꯁꯤꯒꯤ 10ꯗ ꯅꯥꯒꯥ ꯃꯤꯆꯝ 6ꯀꯤ ꯃꯤꯍꯥꯠꯊꯤꯅ ꯍꯥꯠꯂꯕ ꯍꯛꯆꯥꯡꯁꯤꯡ ꯐꯪꯈꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯅ ꯅꯥꯒꯥ ꯃꯤꯌꯥꯝꯅ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯄꯣꯛꯍꯜꯂꯤ꯫ ꯃꯔꯝ ꯑꯁꯤꯅ UNCꯅ ꯃꯅꯤꯡꯇꯝꯅ ꯀꯣꯔꯠ ꯃꯣꯅꯤꯇꯔ ꯇꯧꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯃ ꯑꯀꯛꯅꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯆꯠꯊꯗꯨꯅ ꯖꯁꯇꯤꯁ ꯐꯪꯍꯟꯒꯗꯕꯅꯤ ꯍꯥꯏꯈꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗ ꯄꯤꯁꯤꯟꯈꯤꯕ ꯃꯦꯃꯣꯔꯦꯟꯗꯝꯅ ꯃꯃꯥꯡ ꯊꯥꯒꯤ 7ꯀꯤ ꯑꯌꯨꯛꯇ ꯉꯝꯈꯩ ꯂꯟꯁꯤꯜꯂꯛꯄ ꯗ꯭ꯔꯣꯟ ꯑꯃꯁꯨꯡ ꯔꯣꯀꯦꯠ ꯂꯣꯟꯆꯔ ꯄꯥꯏꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯎꯈ꯭ꯔꯨꯜ ꯑꯃꯁꯨꯡ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯅꯥꯒꯥ ꯈꯨꯜꯁꯤꯡꯗ ꯑꯦꯇꯦꯛ ꯆꯠꯊꯔꯝꯈꯤ꯫ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯌꯨꯅꯤꯌꯟ ꯂꯩꯉꯥꯛꯇ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯑꯥꯔꯇꯤꯀꯜ 355ꯅ ꯄꯤꯕ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯒ꯭ꯔꯦꯁꯟ ꯑꯃꯁꯨꯡ ꯏꯟꯇꯔꯅꯦꯜ ꯗꯤꯁꯇꯔꯕꯦꯟꯁꯀꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯂꯧꯈꯠꯐꯝ ꯊꯣꯛꯄꯅꯤ ꯍꯥꯏꯈꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗ ꯄꯤꯁꯤꯟꯈꯤꯕ ꯃꯦꯃꯣꯔꯦꯟꯗꯝꯅ ꯗꯤꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯦꯝꯆꯥ ꯈꯤꯞꯒꯦꯟ ꯂꯧꯊꯣꯛꯄ ꯑꯃꯁꯨꯡ ꯑꯣꯒꯁꯠ 3, 2015ꯗ ꯈꯨꯌꯦꯛ ꯄꯤꯅꯈꯤꯕ ꯏꯟꯗꯣ ꯅꯥꯒꯥ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄꯅꯆꯤꯡꯕ ꯋꯥꯐꯝ ꯌꯥꯎꯔꯤ꯫ ꯂꯣꯏꯅꯅ KNFPꯕꯨ ꯇꯦꯔꯣꯔꯤꯁꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯄꯒ ꯂꯣꯏꯅꯅ ꯁꯨ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯦꯕ꯭ꯔꯣꯒꯦꯁꯟ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯔꯤ꯫ ꯑꯔꯨꯅꯥꯆꯜ ꯑꯥꯔꯃꯤꯒꯤ ꯇ꯭ꯔꯛ ꯂꯣꯈꯥꯗ ꯑꯣꯟꯊꯕꯗ ꯄꯥꯔꯁꯣꯅꯦꯜ ꯑꯃ ꯁꯤꯔꯤ, 2 ꯁꯣꯛꯂꯤ꯫ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯀꯤ ꯋꯦꯁꯠ ꯀꯥꯃꯦꯡ ꯗꯤꯁꯇ꯭ꯔꯤꯛꯇ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 13ꯗꯒꯤ ꯑꯥꯔꯃꯤꯒꯤ ꯇ꯭ꯔꯛ ꯑꯃ ꯂꯣꯈꯥꯗ ꯑꯣꯟꯊꯕꯒꯤ ꯊꯧꯗꯣꯛꯇ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒꯤ ꯄꯥꯔꯁꯣꯅꯦꯜ ꯑꯃ ꯁꯤꯔꯤ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯄꯥꯔꯁꯣꯅꯦꯜ 2 ꯁꯥꯊꯤꯅ ꯁꯣꯛꯂꯦ ꯍꯥꯏꯔꯤ꯫ ꯑꯦꯖꯦꯟꯁꯤꯒꯤ ꯄꯥꯎꯅ ꯐꯣꯡꯗꯣꯔꯛꯄꯗ ꯊꯧꯗꯣꯛ ꯑꯁꯤ ꯑꯥꯔꯃꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡ ꯄꯨꯗꯨꯅ ꯂꯥꯛꯄ 19 ꯁꯨꯕ ꯁꯤꯈ ꯂꯥꯏꯠ ꯏꯟꯐꯦꯟꯇ꯭ꯔꯤ LIꯒꯤ ꯇ꯭ꯔꯛ ꯑꯃ ꯀꯟꯇ꯭ꯔꯣꯜ ꯃꯥꯡꯗꯨꯅ 30 ꯁꯨꯕ ꯁꯁꯟꯇ꯭ꯔ ꯁꯤꯃꯥ ꯕꯜ SSB ꯕꯇꯥꯂꯤꯌꯟꯒꯤ PT ꯒ꯭ꯔꯥꯎꯟꯒ ꯅꯛꯅꯅ ꯂꯩꯕ ꯂꯝꯕꯤꯒꯤ ꯁꯔꯨꯛꯇꯒꯤ ꯑꯣꯟꯊꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯔꯦꯁꯀ꯭ꯌꯨ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕꯗ ꯄꯥꯔꯁꯣꯅꯦꯜ ꯑꯌꯥꯝꯕ ꯀꯥ ꯍꯦꯟꯅ ꯁꯣꯛꯇꯨꯅ ꯂꯩꯔꯝꯈꯤ ꯑꯗꯨꯕꯨ ꯄꯥꯔꯁꯣꯅꯦꯜ ꯑꯃꯗꯤ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯁꯤꯔꯝꯈꯤ ꯍꯥꯏꯔꯤ꯫ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯆꯥꯏꯊꯣꯔꯛꯂꯤꯕ ꯊꯥꯖꯅꯤꯡꯉꯣꯏꯔꯤꯕ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ KNA-ꯀꯨꯀꯤ ꯅꯦꯁꯅꯦꯜ ꯑꯥꯔꯃꯤꯒꯤ ꯐꯥꯏꯅꯥꯟꯁ ꯁꯦꯀ꯭ꯔꯦꯇꯔꯤꯅꯤ ꯍꯥꯏꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠ ꯒ꯭ꯔꯨꯞ ꯑꯃꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯅꯤ ꯍꯥꯏꯖꯕ ꯇꯣꯡꯈꯣꯞ ꯄꯥꯎ ꯍꯥꯎꯀꯤꯞ ꯀꯧꯕ ꯃꯤꯑꯣꯏ ꯑꯃ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯁꯤꯗꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯔꯤ꯫ ꯍꯥꯏꯔꯤꯕ ꯇꯣꯡꯈꯣꯞ ꯄꯥꯎ ꯍꯥꯎꯀꯤꯞ KNA-GHQꯒꯤ ꯐꯥꯏꯅꯥꯟꯁ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯔꯤꯕ ꯃꯍꯥꯛ ꯑꯁꯤ ꯉꯔꯥꯡ ꯆꯥꯎꯔꯥꯛꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9:15 ꯇꯥꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯁꯤꯅ ꯊꯦꯡꯅꯕꯅꯤ ꯍꯥꯏꯔꯤ꯫ ꯍꯥꯏꯔꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠ ꯂꯨꯞ ꯑꯁꯤꯗꯒꯤ ꯑꯃꯁꯨꯡ ꯀꯨꯀꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯍꯥꯏꯔꯤꯕ ꯂꯩꯈꯤꯗꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯅꯨꯡꯉꯥꯏꯇꯕꯁꯨ ꯐꯣꯡꯗꯣꯛꯅꯔꯛꯈꯤ꯫ BJPꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯅꯤꯇꯤꯟ ꯅꯕꯤꯟꯒꯤ ꯅꯦꯁꯅꯦꯜ ꯇꯤꯝ ꯅꯧꯅ ꯁꯦꯝꯕꯗ N ꯕꯤꯔꯦꯟꯒꯤ ꯃꯃꯤꯡ ꯄꯟꯅꯔꯤ꯫ BJPꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯅꯤꯇꯤꯟ ꯅꯕꯤꯟꯅ ꯂꯥꯛꯀꯗꯧꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯈꯜ ꯑꯃꯁꯨꯡ ꯏꯪ 2018ꯒꯤ ꯂꯣꯛ ꯁꯚꯥ ꯃꯤꯈꯜ ꯁꯦꯝ ꯁꯥꯅꯕꯒꯤꯗꯃꯛ ꯑꯅꯧꯕ ꯅꯦꯁꯅꯦꯜ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯇꯤꯝ ꯁꯦꯝꯕꯗ ꯃꯅꯤꯄꯨꯔꯒꯤ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ N ꯕꯤꯔꯦꯟ ꯁꯤꯡꯍꯒꯤ ꯃꯃꯤꯡ ꯄꯟꯅꯔꯤ꯫ ꯐꯥꯔꯁꯠ ꯏꯟꯗꯤꯌꯥ ꯍꯥꯏꯕ ꯑꯣꯟꯂꯥꯏꯟ ꯅ꯭ꯌꯨꯁ ꯑꯥꯎꯠꯂꯦꯠꯅ ꯐꯪꯕ ꯁꯣꯔꯁ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯧꯅ ꯁꯦꯝꯒꯗꯧꯔꯤꯕ ꯅꯦꯁꯅꯦꯜ ꯑꯦꯛꯁꯀ꯭ꯂꯨꯁꯤꯚ ꯑꯁꯤ ꯆꯃꯝ ꯆꯨꯝꯅꯕꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯊꯧꯗꯥꯡ ꯁꯤꯟꯅꯕꯗ ꯅꯠꯇꯅ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯊꯧꯁꯤꯜ ꯊꯧꯔꯥꯡ ꯌꯥꯠꯅꯕꯒꯤ ꯊꯕꯛꯁꯨ ꯂꯧꯈꯠꯍꯟꯒꯗꯧꯔꯤ꯫ ꯄꯥꯎꯒꯤ ꯂꯤꯈꯨꯟ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯅꯧꯕ ꯇꯤꯝ ꯑꯁꯤꯗ ꯑꯦꯛꯁꯄꯔꯤꯌꯦꯟꯁ, ꯔꯤꯖꯟ ꯑꯃꯁꯨꯡ ꯁꯣꯁꯤꯌꯦꯜ ꯔꯤꯄ꯭ꯔꯖꯦꯟꯇꯦꯁꯟꯗ ꯃꯤꯠꯌꯦꯡ ꯊꯝꯂꯒ ꯅꯦꯁꯅꯦꯜ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯅ ꯍꯥꯞꯂꯕ ꯌꯥꯏ ꯍꯥꯏꯅ ꯄꯟꯅꯔꯤꯕ ꯃꯤꯁꯤꯡꯒꯤ ꯃꯅꯨꯡꯗ ꯍꯥꯟꯅꯒꯤ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯁ꯭ꯔꯤꯃꯇꯤ ꯏꯔꯥꯅꯤ, ꯔꯥꯖꯁꯊꯥꯟꯒꯤ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯕꯁꯨꯟꯙꯔꯥ ꯔꯥꯖꯦ, ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯕꯤꯄ꯭ꯂꯕ ꯗꯦꯕ, ꯃꯅꯤꯄꯨꯔꯒꯤ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ N ꯕꯤꯔꯦꯟ ꯁꯤꯡꯍ ꯑꯃꯁꯨꯡ ꯁꯦꯅꯤꯌꯔ ꯂꯤꯗꯔ ꯁꯇꯤꯁ ꯄꯨꯅꯤꯌꯥ ꯃꯃꯤꯡ ꯄꯟꯕꯗ ꯌꯥꯎꯔꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗ ꯍꯦꯟꯅ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯅ ꯊꯕꯛ ꯇꯧꯕꯒꯤ ꯑꯦꯛꯁꯄꯔꯤꯌꯦꯟꯁ ꯂꯩꯔꯕ ꯂꯨꯆꯤꯡꯕ ꯁꯨꯗꯥꯟ ꯁꯤꯡꯍ ꯑꯃꯁꯨꯡ ꯔꯥꯝ ꯃꯥꯙꯕꯁꯨ ꯃꯈꯥ ꯇꯥꯅ ꯄꯥꯔꯇꯤ ꯑꯁꯤꯒꯤꯗꯃꯛ ꯊꯕꯛ ꯇꯧꯕꯗ ꯁꯔꯨꯛ ꯌꯥꯍꯟꯒꯗꯧꯔꯤ꯫ BJPꯒꯤ ꯃꯤꯈꯜꯒꯤ ꯁ꯭ꯇꯔꯦꯇꯦꯖꯤꯗ ꯇ꯭ꯔꯥꯏꯕꯦꯜ ꯑꯃꯁꯨꯡ ꯕꯦꯛꯋꯥꯔꯗ ꯀꯝꯃꯨꯅꯤꯇꯤꯁꯤꯡꯒ ꯊꯝꯕ ꯃꯔꯤ ꯐꯒꯠꯍꯟꯅꯕꯒꯤꯗꯃꯛ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕ ꯂꯇꯥ ꯎꯁꯦꯗꯤ ꯑꯃꯁꯨꯡ ꯁꯨꯕꯥꯁ
baralasu yaholaba yari party asigi general secretary sing electoral mission yauna mapangal kankarhanabagidama Sunil Bansal Binod Taure amasung Tarun Gusta Thaudang sinaraba yari makoigi manungda Sunil Bansal asi grassroots organizational development da expert oibigidamak masakangri Binod Taure amasung di Podesuri su BJP ki mapangal kangkat hananaba honabada maruoiba thaudang lawa misini party asigi national secretary ohengadori bisingi asi maruoina nahasing asabu thaudang lahunanaba honagadori makoigi manungda Tejaswi Surya Anil Anthony amasum Banati Srinivasan gi maming banari naha amasum experience lairaba lusingba sing punsinduna thabak tahonba sina tungda lusingba oirakadaba singi awat pa lehendanaba thorang tawbani haina launari party asigi media department sound ahongba ama oina hausik lairiba media convener amasung co-convener asi mi ahumdigi manga phawbana saba collective national media team aman sindoklabi yahri Maraksida leba asigi state manga Punjab Uttar Pradesh Uttarakhand Goa amasung Manipur gi legislative assembly gi mikhal lakriba February tha asida pangthokam thoklabasu Manipur natana lemhauriba state mari gi mikhal yamdrabada sayol khara ngankhatlaga taunaba gi damak sem sanaba party gi mekedi gi khankhri hari lakliba sai english ngani gi kunga tare ki February tha asi leba asigi oina mikok thibi gi thabak lebena mikhal ngankhataba yadabani hari aduma pu Manipur gi oina di state asigi hauji oiriba law and order gi phibam asi kupna yenglaba matungda mikhal pangthokpa natana matam khara yaithokpa haiba ware badu lawani masigi damak Manipur gi phibam asi mari lenaba central agency singna kupna yengsili hairina su paus ta makhatana su phongdokhi ado tenta na sumna miyam na thamjagi haujiko ina di miyam paosi matang solution jarage masu makhata ba no update miyam punna ngamina sena channel sigi maike di miyang phamda makhata na thamjari makhata ba no update miyam punna ngamina si